Akashbani Imphal, Maibam Dwijamani na pau pazari. Ahanbada maroiba pau. Pradhan Mantri Narendra Modi ki Man Ki Baat ki sama suba episode Manipur da su pak sana pangthok na ba thorang tawre. Manipur ki tongan ba panchayat amasung zila parisad kendra singki final electoral roll sing phongle. Manipur bu British na loksenduna ningtam mangkew numit pu amama numit haina ngasi palin tawri. All India Radio ki kilowatt sama ki FM radio transmitter marbudra mathwai Pradhan Mantri Narendra Modi na hayang sanggarakani. Amasung Karnataka Bidhan Sabha Mikhal ki damak BJP ki karmi lag yangkai hen baga Pradhan Mantri Narendra Modi ki ngasi virtual oina wari sanakre. Mukhyamantri Nongthoman Biren hairi Tha khudingi aroiba nomaijing numita Akashbani ki khuthang da sandokpa Pradhan Mantri Narendra Modi ki pungningi wa Man Ki Baat thoramgi sama suba episode Manipur da su pak sana pangthok na ba thorang tawre. Imphal ki nitai pat suthekta leiba Thampal Sanglenda dol ki karmi singi oiba mifam pangthok laba tungta paumi singda wa ngangbada Sri Biren hai Raija sigi oina Pradhan Mantri ki sama suba Man Ki Baat Loktak ta Kendra ki Labor, Forest, Environment amasung Climate Change Mantri Bhupender Yadav na hudokani. Mukhyamantri hai thoramasi Raija sigi bud khuding magta su pak sana pangthokani. Leibag asigi miyam na khwaidigi taba thoram hairagadi Pradhan Mantri ki Man Ki Baat asini. Hadaki asida leibag sinba thungbada thoramasi sandoktuna Guinness Book of World Record ta sanana bahona kadawri. Ngasigi mifam asida maruaina Man Ki Baat ki sama suba episode mapung phana pangthokna ba lakadoriba mikhal amasung dolgi lalonggi matangda wafam kaya khaniki haina Mukhyamantri na phongtokhi. Khwaidagi Prithibida popular oiraba Man Ki Baat sigi sama suba episode masi Bharat pumbada tawgadori koi mayam punamak legislation mayam punamak pullakanda koi Manipur sida paksanna bud khudingi not less than 100 karikata pullakanda aduga koi state level gi oiba sowama Bhupender Yadav ji minister lakani aduna koi loktak ta tawgani aduga Kendra khudingda honorable MLA honorable minister yauna loina paksana pangthok pirakana yamna importance oiba adu mathakta Guinness Book of World Record ta sanana basu ekoi mayam Bharat basi puna mona honagadori. Manipur Panchayati Raj Election Rules 1995 ki matungina tongan ba panchayat amasung zila parisad kendra singki final electoral roll sing phongkhre. Nauna phongba electoral roll asida yauriba kendra sing adudi Tagyal Sangangai Zila Parisad, Yaro Bamdiar, Yurembam Paswai Zila Parisad, Porsangbam, Khurkhul Zila Parisad amadi Kangla Tombi Gram Panchayni. Thobal Zilagi Oinasu Turel Hanbi Atokong, Leisang Temamasung Maibam Usia Zila Parisad, Kangabok Zila Parisad, Sangayumpam Zila Parisad Singi, Final Electoral Roll Sing Pongle. Final Electoral Roll Sing asi marilena ba Electoral Registration Office Officer Singi Office ta laglaga yengba yagani hairi. Imphal East Jilla da Information Technology IT Hub ama semkanaba lam lotion bagi matang da ngarang dagi satharaki ba public hearing ngasi Jilla adugi Mantri Pukri da leiba Friends Colony da loisin krai. Hearing asi Directorate of Environment and Climate Change ki Social Impact Assessment Unit na sinbani. Ngarang kwantha ahalup ki public hearing pangthokraba matung ngasina Mantri Pukri Singmairong Nongpok amasung Maitei Kairangi oina public hearing adu pangthokibani. Information Technology Hub sananabagi damakta lam ekar sam hena loksinaba public hearing adu pangthokpani. Ngasigi public hearing asigi matangda Directorate of Environment and Climate Change ki Joint Director Dr. Taurangbam Brajukumar Singna Akashbani Imphal gi ipau kangbu da phongtorabagi matungina public hearing pangthokliba asi lam loksinba matamda transparency lehinabagi damak social impact assessment tawduna miyam gi mot lobani. Sarkar na miyam gi lam nampu da loksinbagi wafam leite. Social Impact Assessment na piriba report asina aroibani haibigi wafam natte karigumba darkar lerabadi public hearing amuhana pangthokpayai mahangna hai. Eviction haibamuga acquisition haiba ani khitang thoiko tongan. Eviction haibasti niyom lana leramba dokhon toroga occupy tor leramba lamdumabu sarkadura amuna loksan basibu eviction koiko. Aduga acquisition hairagadi ma sarkarna ayaw pirga CM pairaga leiraga madu magi status subsan ngaga leirba potubu sarkar amun loksan makanda maduna acquisition haiba. Apoina tawrusi acquisition eviction nattabana makanda forcefully karam thabuk toroi any lam khudimuk sarkar gi property ni. Aikoi da matam khargi dokhon toroga leihanbani
सरकार की टेनेंट ने कोई सरकार ना प्रॉपर्टी सी मतम खरा लेहन बहुना बदा एक स्टेटस खरा पिए बको कर्म मखल द लेगा के हैवी स्टेटस से बदा पिए पता पाइप का लो इरंग ने को लेन दु कर्म क्लास में से लेके हैवी अमसो पिरंग ने बको अदुगी मतुगिना सरकार ने डिसीजन लौरकने बे शिवसेना मणिपुर स्टेट यूनिट की प्रेसिडेंट एम तोम्बिन हाइरी नमखै संबल खाबगी मतंग वफम कया फोंदोकनरलिब तानफम असिदा राज्यपाल अनुसुया उइकेन सतुना यंगसिनखिबा अदु यामना मतंग साइ बाबूपरा इम्फाल द लेब टोलगी ऑफिस द पांगथोकपा पाउगी मिफम अमदा श्री तोम्बिन हाइ नमखै परिंग द संबल खाबगी थबग असि तुंग कोइना चनब याब मोंगदा सेमोबना फगनी ngamkai wangmadagi naronda khusu khulai lalonba drug pusilakpa mitop sangsilakpana singba thingbada ngamkai sambal ningthina khaupa sina asoba mateng oigani Sri Tombina hai karbar masa masa tawjaraga hingliba miyoising satok sasin tawbada yariba makai ayetpa pibidana ba sohona bigidabani मोरे हाइब लमदम से कोविड सही अनि रोम लैबा अदुगा लोइना लोइना तोगान तोगान वा इमिग्रेंट्स माइग्रेंट्स मयामना अखोइगी पोरस ओइबा अदुमा फेंसिंग सिंदा आर्म्स एमुनेशन ट्रैफिकर्स अदुगा ह्यूमन ट्रैफिकर्स अदुगा ड्रग ट्रैफिकर्स मयाम सिंगसी मसीगी खितंग सेफ साइड ओइनबा बॉर्डर खाबनी दि हायरगा बॉर्डर दु लैरिबा अखोइगी इपाइपु सिंग सही सामगी मथक्तगी लैरकपा मी सिंग अदु मोहिदु यौबा अदुगा स्टेट गवर्नमेंट की अखोइगी एडमिनिस्ट्रेटर DC यौबा अदुगा मखोइगिसु अदुगुंबा ऑफिशियल ओइबा मी सिंग यावरगा फेंसिंग सी अखोइगी नियम जुमना लॉन्ग टर्म पॉलिसीम दा फेंसिंग खानिंगे पाउगी मरक थना अतेनबा ब्रेक अमा तादा असिदगी से सिसे होय होय तैदी यारानी लुपा चामरी यांखै तारे तादगी सिबु फसाई लाइसेंस अमदि रजिस्ट्रेशन गदि पाइबी को आइसु मदु लौगदबरने कइनोदा तादगी द नतना अचा अथा कमरी लेनबा हाइबदि रिटेलर डिस्ट्रीब्यूटर पैकेजिंग तौरिबा तुंगान तुंगान बा फूड स्टॉल सिंग फमलिबा अचा अथा की पोटलम सिंग असि मफम अमदगी अमदा पुतुक पुसिन तौरिबा सिंग होटल बार रेस्टोरेंट फमलिबा सिंग फूड डिलीवरी की सर्विस पीरिबा सिंग लोइना मक फसाई की लाइसेंस अमदि रजिस्ट्रेशन लौगदबन मसि पाइद्रगा मांगजरिबन करी फसाई की लोगो सिजनबा याररोय कस्टमर सिंग ना अदोंगी योलिबा पोटलम सिंग अदुदा थाजबसु वाटकनी अदुगा अदोमगी ललोन इतिक चखटपगी लंबिदा खुरौ थांगदौरिबनी तादा फसाइगी लाइसेंस तो पाइदब याद्रे बेमा सोइदना पाइबियो तादा पाउजेन जेरिबा फूड सेफ्टी एडमिनिस्ट्रेशन हेल्थ डिपार्टमेंट गवर्नमेंट ऑफ मणिपुर ताबिरिबा पावसी आकाशवाणी इम्फाल दगिनी इंटरनेशनल पीस एंड सोशल एडवांसमेंट IPSA अमसुंग डाक डे ऑब्जर्वेंस कमिटी 2023 ने पुनः सिंधुना मणिपुरना निंगतम मांगखिबा नुमित की 15 सुबा अमम नुमित पालन तौखरे इम्फाल की GM हॉल पांथोखिबा थोरमदुदा वा ngangbada थांगजम अरुण कुमार MLA न हाई मणिपुर असि खा नोंपोक एशियादा मसाना लेबा ngakchaba maning makha tamba leibak ama oina lerami मणिपुरना ब्रिटिश की मकुत माइथरिबा मतुंगदा निंगतम मांगखिबा नुमित अदुबु खुनाय असने ngasisu अमम नुमित हाइना पालन तौदुना लागली हौरकलिबा मिरोल सिंगना असिगुम नुमित असि निंगसिंगदुना लेहुनबगिदमक असिगुम थोरम असि पांथोकपनी मसि हौरकलिबा मिरोलदा निंगथिने खंगनबा तंगाई फदे मांगना हाई नसीसु अखोइना दी उबे याय खंगदबे याय मदमदी करिनो हाय कांदो नसी थांग तेन की लान अदु नोमै की लान होय ग्रकसु को की लान दी नसीसु दुम चथरि ब्राइन खली अखोइ गुंबा यामजद्रबा मणिपुर द लेरिनो को फुरु खरा सिनी कोइ करम फियम द लेरिगे कोइ से कदाय बो कोइ से सेफ होइगे कदाय बो कोइ से कुदोम थिनिगाय होइदगे हाय से कोइ खंदबय मनोरे मकै मकै दी पुसलकपा साफो कयाना अखोइगी फुरु सिंसी मांग खिदरा अखोइ फुरु से चहिदरे कुंदा को तौदो थोकदरा हायबगी अदु मचिंगनबसे अखोइ खुदिमक फाउदबदि नति अखोइ मदिगी मरम ओरकान मसिगी सेक्शन बगी मतम से कोइ यौरबरन खली ngasi thormatuda IPSA की प्रेसिडेंट तौरांगबम बिरजित आकाशवाणी इम्फाल की असिस्टेंट डायरेक्टर न्यूज गांगते अमदी अतई मियोय क्याना सरव याखी केंद्र की मपाल थोरम अमसुंग शिक्षा राज्य मंत्री डॉक्टर RK रंजन हाइरी योगिक साइंस अमसुंग नेचुरोपैथी यावना तोंगान तोंगानबा कोर्स कया हापसिंदुना महापुरुष श्रीमंत शंकरदेव विश्वविद्यालय असि अवांग नोंपोक लमदमदा टॉप टॉप यूनिवर्सिटी अमा ओइरे गुवाहाटी लेबा यूनिवर्सिटी असिगी मंगासुबा कन्वोकेशन दा वा ngangaduna मंत्री ना हाई भारत की मुनि ऋषि सिंह मनुंगदा ख्वाइदगी अरंगबा थवान मिसाक अमा ओइजरबसु श्रीमंत शंकरदेवबु लेबाक असिगी मियामना खंगबगी सांग वाटपा हाइबसी लाइबक थीबनी डॉक्टर रंजन हाई महाकी वाखलोना आसाम की मियाम की सामाजिक अमसुंग कला संस्कृति यावना तोंगान तोंगानबा लमसिंगदा अवनबा पुरकपदा चावना मतेंग ओइरी मांगना हाई यूनिवर्सिटी असि लिंखटपगी मरोइबा मरमदी शंकरदेवगी अमता ओइबगी वाखलोन तुंगी मिरोल अमसुंग मालेमदा संदोकनबगिनी हाइबसी खंगबदा नुंगाइबा पुई
University asigi Nagaw da leiba main campus amasung Guwahati, Zorat amasung Dubri da leiba unit singda bibak tara taret hangdoktuna haukiba sahi mapan asida mahi masingi lamda saukhatpa purak leiba si thaganingai ni. The novel performing art of the Sankari Nitya, alluring design of customs and musical instruments. Sankardev's preaching of the Bhakti cult brought about a new social order in the society by removing superstitions, ignorance, casteism, untouchability, inequality, and other social evils that becomes a way of life for the people of Assam over 5 centuries. Haukiba numit kharanida sitkiba akanba nonglei nusina amangata thon khraba Segmai Kendragi Kunjasingda Tengbang Yantopagi Toramama Kurkhulda ngasi pangthokre. BJP Segmai Mandal na sinduna pangthokiba Tengbang Yantopagi Toramaduda Social Welfare Mantri Haikam Dingkon hai. Miyoibana tungi khandana isagi aningba apamagi makhapona tauning bata tauduna paktakna na uwe yatatpa amadi umang kokthorkpadagi ngasidi aikhoina awaba simayoknaribani maramaduna hauzik leiriba mirolna tungi mirolgidamak khalaga uwa marang kaina thajinabagi khongthang lokhatpa yamna muktangai patre masida miyamna su mateng pangbiba sangi uwa kokthrakpasina adi nuksitu uwaduna khada osu phagada potu uwadu amta phadramina ana yum hundokiba adagi jinga hundokiba ani yum tekpa singma mayam si natural calamities amane ba bari isogi akoina singnaruba uwa kakhalubudugi adugi mahi hai tarena aduna khoi yari makai ai praja myam de appeal tawning base Manipur da leiba praja myam khudimangna jaga are ba hangma jaga kakhakibu u wasing kakhakibu famchini da matam chana khoi u pambise tharkanda khoi environment se khoi leiba prakriti gi phajabase amana kannana khoi khona minasi Leibaga sida radio gi thorom pak sanna pakthok saukthok hanabagi pantamda kilowatt samagi FM radio transmitter marbudra mathoi Pradhan Mantri Narendra Modi ne hayeng sangaragani transmitter singadu leibaga sigi raija tarani pana masung union territory anigi jila marifu mari da hangtokani transmitter sing asi hangdokpana haujik radio tariba missing gi sangdagi ahenba myoi koti anirom konsenba ngamlagani masina ahenba square kilometer lising kunthra mangada radio gi thorom sing tahan mangamlagani Pradhan Mantri Narendra Modi na radio gi marui badu khangbaga loinana masigi thabak thorom sing hena pakthok saukthok hanaba khangalakpagi matungina Prasar Bharatina khongthang asi lokhalakpani Aina Thinkraba Lalolub Kuki Independent Army gi haksin bamiyoi ani Assam Rifles ki Loktak Battalion ngasi phare akaknaba pawma phangbadagi Assam Rifles ki kangbuna Churasanpur Jilla gi Mongsang village da thiumgi thabuk sathabada makhoi adu phabani Paraba miyo sing adu makataba ain gi thabak lokhnaba Churasanpur police station da sinakre Humpumari suba sar Churasan Singh KCSI CBE Memorial Football Tournament 2023 hayeng nungthel pung ani makhai dagi artificial turf ground Lamlong Thongkong da huragani ahuba match ta 11 star SU Akampat ka KFA Kangpokpi ga sanagani Kumbi Kangzebung ground da sathariba mga suba kayo MLA trophy gi ngasigi match ta Imoinu FC Kumbi na yada e Kangsoibi Mapalbu Panchil ani siroda thoikre Pradhan Mantri Narendra Modi na tha khudingi aroiba nomaijing numita Akashbani gi thongda sandokpa mahagi pungningi wa man ki bat thoram tha asigi aroiba nomaijing numita tangkak sama suragani thoram asi lising ani tara marigi October 3 bija 10 numita hudokibani haujik phawada tangkak marubudra mapan sandokre sama suba tangkak asiga mari lenina Akashbani na Pradhan Mantri na thoram asi da phongdokiba wafam singdigi saru kara lakutuna miyamda tahali English ingani kuni thoigi August kuni panda sandokiba mahaki man ki bat ta Pradhan Mantri na phongdokiba wafam khara मिलेट्स मोटे अनाज प्राचीन काल से ही हमारे एग्रीकल्चर कल्चर और सिविलाइजेशन का हिस्सा रहे हैं हमारे वेदों में मिलेट्स का उल्लेख मिलता है और इसी तरह पुराण नुरु और तोलकप्पियम में भी Akashbani Imphal gi pau tabiri Karnataka Vidhansabha Mikhal gi damak BJP gi karmi lak yankai henbaga ngasi Pradhan Mantri Narendra Modi ga virtual oina wari sanakre Mifam maduda polling booth lising yankai nipan henbana kwanba mafam singdagi BJP karmi sing saru yakhi aroibada maroiba pawmo Pradhan Mantri Narendra Modi gi Man ki Baat ki sama suba episode Manipur da su paksana pangthokna bathorang tawre Manipur gi tongan ba panchayat amasung jila parishad kendra singgi final electoral roll sing phonglai Manipur bu British na loksinduna ningtam mangkiba numit pu amam numit haina ngasi palan tawri
ऑल इंडिया रेडियो की किलोवाट चामगी FM रेडियो ट्रांसमीटर मरुद्रा माथोई प्रधानमंत्री नरेंद्र मोदी ने हयेंग संगारगनी अमसुंग कर्नाटक विधानसभा मिखलगिदमक BJP की कर्मी लाख यांखई हेनबगा प्रधानमंत्री नरेंद्र मोदी की ngasi virtual ओइना वरी सानखरे पाउलोइजरे।